ꯁꯣꯅꯣꯒꯤ ꯄꯥꯎ ꯄꯤꯖꯔꯤ ꯑꯐꯁꯄꯥ ꯂꯧꯊꯣꯛꯅꯕ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡ ꯑꯣꯏꯅ ꯑꯐꯁꯄꯥꯗ ꯑꯍꯦꯟꯕ ꯄꯥꯋꯔ ꯄꯤꯈ꯭ꯔꯦ꯫ ꯃꯥꯏꯅꯣꯔꯤꯇꯤꯒꯤ ꯈꯟꯕꯅꯤ ꯍꯥꯏꯕ ꯀꯦꯟꯗꯤꯗꯦꯠ ꯑꯃꯅ ꯇꯨꯄꯤ ꯎꯞꯄꯒ ꯗꯨꯋꯥ ꯇꯧꯈ꯭ꯔꯦ꯫ ꯑꯕꯦꯔ ꯇꯩꯅꯔꯨꯕꯒꯤ ꯄꯣꯊꯥꯕ ꯑꯣꯏꯅ ꯆꯩꯔꯥꯎꯕꯒꯤ ꯃꯊꯦꯜ ꯀꯌꯥ ꯂꯧꯈꯠꯈ꯭ꯔꯦ꯫ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯏꯃꯨꯡꯗꯒꯤ ꯆꯥꯎꯔꯛꯄ ꯃꯤꯑꯣꯏ ꯑꯃꯅ ꯀꯣꯡꯒ꯭ꯔꯦꯁꯄꯨ ꯇꯣꯏꯅ ꯍꯨꯜꯂꯒ ꯉꯥꯡꯂꯛꯄꯗ ꯃꯤꯌꯥꯝꯅ ꯈꯨꯕꯥꯛ ꯈꯨꯈ꯭ꯔꯦ꯫ ꯑꯅꯤꯁꯨꯕ ꯑꯣꯏꯅ ꯈꯨꯠꯅ ꯂꯩ ꯄꯔꯦꯡ ꯍꯨꯛꯄꯤꯅꯕ ꯋꯥꯔꯦꯞ ꯂꯥꯛꯄ ꯌꯥꯏ ꯍꯥꯏꯔꯤ꯫ ꯍꯌꯦꯡ ꯃꯣꯏꯕꯥꯖꯤ ꯑꯀꯛꯅꯕ ꯐ꯭ꯂꯥꯏꯠ ꯑꯃꯗ ꯆꯩꯔꯥꯎꯕ ꯌꯥꯎꯕ ꯂꯥꯛꯀꯗꯧꯔꯤ꯫ ꯃꯤ ꯍꯪꯉꯣꯏꯁꯤꯡꯅ ꯏꯂꯦꯛꯁꯟ ꯃꯌꯥꯗ ꯆꯣꯡꯕ ꯂꯦꯞꯄꯤꯅꯕ ꯃꯤꯌꯥꯝꯗꯒꯤ ꯑꯄꯤꯜ ꯂꯥꯛꯂꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯏꯁꯤꯡ ꯏꯆꯥꯎ ꯑꯃꯨꯛ ꯊꯣꯛꯂꯛꯀꯗ꯭ꯔꯥ ꯃꯤꯄꯥꯏꯅꯔꯤ꯫ ꯏꯂꯦꯛꯁꯟꯒꯤ ꯃꯤꯔꯦꯞꯁꯤꯡꯅ ꯀꯦꯟꯗ꯭ꯔ ꯀꯨꯝꯕꯤꯔꯛꯇ꯭ꯔꯕꯁꯨ ꯏꯁꯩ ꯑꯃꯃꯝꯇꯪ ꯊꯥꯗꯨꯅ ꯚꯣꯠ ꯈꯣꯝꯕꯤꯗꯕꯗ ꯃꯤꯌꯥꯝꯅ ꯋꯥꯔꯧꯅꯔꯦ꯫ ꯃꯦꯅꯤꯐꯦꯁꯇꯣ ꯆꯥꯎꯅ ꯐꯣꯡꯕ ꯊꯕꯛ ꯌꯥꯝꯅ ꯇꯧꯗꯕꯒꯤ ꯀꯣꯝꯄꯤꯇꯤꯁꯟ ꯍꯧꯈ꯭ꯔꯦ꯫ ꯂꯩꯀꯥꯏ ꯂꯩꯀꯥꯏꯗ ꯆꯠꯇꯨꯅ ꯑꯣꯏꯗ ꯄꯥꯗꯕ ꯉꯥꯡꯕꯒꯤ ꯂꯝꯖꯦꯜ ꯃꯇꯝ ꯁꯥꯡꯗꯣꯛꯄꯤꯅꯕ ꯍꯥꯏꯅꯔꯛꯂꯤ꯫ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯉꯥꯡꯕ ꯁꯦꯜ ꯌꯦꯜꯂꯣꯏꯗꯕ ꯀꯦꯟꯗꯤꯗꯦꯠ ꯚꯣꯠ ꯊꯣꯛꯄꯤꯗꯅꯕ ꯄ꯭ꯔꯦꯁ ꯃꯤꯠ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯑꯊꯨꯕꯗ ꯑꯦꯗꯚꯔꯇꯥꯏꯖꯤꯡ ꯆꯦꯅꯦꯜ ꯑꯃ ꯍꯥꯡꯗꯣꯛꯅꯕ ꯀꯦꯕꯤꯅꯦꯠꯅ ꯗꯤꯁꯤꯖꯟ ꯂꯧꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯒꯅꯤ ꯍꯥꯏꯔꯒ ꯚꯣꯠ ꯈꯣꯝꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯚꯣꯠ ꯐꯪꯒꯗꯧꯔꯤ꯫ ꯆꯍꯤ 35ꯗ ꯀꯔꯤ ꯇꯧꯔꯝꯃꯤ ꯑꯩꯈꯣꯏꯁꯨ ꯈꯤꯇ ꯇꯧꯖꯈꯤꯒꯦ ꯍꯥꯏꯔꯒ ꯚꯣꯠ ꯈꯣꯝꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕ ꯄꯥꯝꯕꯩ ꯑꯣꯏꯔꯦ꯫ ꯍꯦꯂꯤꯀꯣꯞꯇꯔꯗ ꯂꯥꯌꯦꯡꯕ ꯆꯠꯈꯤꯕ ꯗꯣꯛꯇꯔ ꯑꯃ ꯔꯦꯗꯤꯑꯣ ꯃꯅꯨꯡꯗ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ꯫ ꯁ꯭ꯄꯣꯔꯠ ꯌꯨꯅꯤꯚꯔꯁꯤꯇꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯦꯆ ꯑꯃ ꯌꯥꯎꯕ ꯆꯠꯈꯤꯕꯗꯒꯤ ꯍꯜꯂꯛꯈꯤꯗꯔꯦ꯫ ꯆꯍꯤ 35ꯒꯤ ꯑꯋꯥꯕ MU ꯋꯥꯊꯣꯛ CAB ILPS ꯕꯣꯔꯗꯔ ꯄꯤꯂꯔ ꯏꯁꯨ ꯀꯥꯎꯊꯣꯛꯂꯒ ꯉꯛꯇ ꯂꯦꯡꯌꯥꯟ ꯑꯃꯃꯝ ꯌꯥꯜꯂꯒ ꯚꯣꯠ ꯈꯣꯝꯕꯅ ꯂꯝꯗꯝꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯂꯩꯄꯥꯛ ꯅꯤꯡꯕꯅꯤ ꯍꯥꯏꯅ ꯉꯁꯤ ꯅꯝꯕꯨꯜ ꯇꯨꯔꯦꯜꯗꯒꯤ ꯁꯤꯅꯤꯡ ꯆꯤꯠꯇ ꯍꯤꯡꯍꯧꯕ ꯉꯥꯃꯨ ꯑꯃꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯄꯥꯎ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫